ngasi phong ki ba toan toan ma se phong sing ama sum thok ki ba thawdo wa thok sing digi maru oi be I pau sing khonga saraga Manipur top channel gi mai ke digi myam na thamjagi ahan bada protest BD Romeo Bungdon athuba matam da thadu o haiba pawma phongli All Manipur Tribal Union Amtugi President BD Bungdon Lampel Police Amadi Commando gi apun batim amana phakhraga Indonesian IM gi Kadar ni haina maral sirak bu yaning da phongdok pagaloina na mak po atuba matam da condition yaudana thadok kadabani haina ngasi Sandil District Headquarter da leiba Naringkhu village da miyamna protest tokre JAC for Justice of BD Bungdon sinduna satakiba protest aduda BD Bungdon fajin kiba bu yaning da phongdok pagi warol sing iba play card kya pai kibaga loinana BD Bungdon fajin kiba yaning de icham samjaba miyoi aran maral pishin ba yaning de makpu condition yauduna khudak thadu o haiba kholaw kya lakhi JAC gi convener BD Thumdangna phongdorakpada BD Romeo Bungdon se yankhai gamari thasigi taraga taruk ayuk pung mapalom tabada Lampel Police amadi Impal West Commando kangbu amana Langol Game Village da leiba mayumdagi phaduna pukhibane BD Bungdon mahiroi lusingba ma oina horakiba social activist amane leiba sigi lobu ikai khumnabaga loinana ngakna sasaba isam samjaba miyoi amani All Manipur Tribal Union gi president aduda Manipur International University Governing body gi working president oina thau puri bane BD Bungdon phajin kibasi Manipur police ki ka henba thawongni ma kumjai English ngani ga taraga mapanda BP stock tau khibadigi paralysis patient ama oina lairiba misa amasuni maramaduna BD Romeo Bungdon athupa matamda condition amata yauduna thadorakadabani haina spaw mana palli karigumba thadoraktrabadi JAC asina All Manipur Tribal Union Amadi Sandil District Labor CSO Singa Pullaga National Highway Thingba National Project Sing Lefanba Yaun Makal Makha Kya Gya Akanba Khongjang Sangsilakani Haki Protest Adu Saruk Gya Kibi Kingwar Kaubi Nupi Amana Phongdorakpada BD Romeo Bungdon Police na Fajin Khraga Indonesian IM gi kadarni haina phongdorakpa wapam asigi pausi da thingnare mak lal hobanati mak pothuba matamda thadokpirao haina supali Atopa Pawamana Serau Model Village Lauthokrabasu Practical High School da undergraduate Oza Amai Headmaster Oina Thambire MPP Sairaubu Model Village Lauthokrabasu Lengaki School Practical High School da undergraduate Oza Amana Headmaster Oina Thambiri Haina Manipur People's Party MPP ki Sirol Amana Haidi Sirol Asina Hai Kumja English Amaga Samapan Marfuda Manipur Tampaki Kha Thangbada Leiba Model Village ama oina Manipur lengakna lakthokiba mam amani mafam asida furup suna punna nungsi sanana khundaminaba mafam amani Seraugi miyam kumja English ngamba samapan yanghai gi tarukta education gi mangal fangnaba Serau Practical High School lingkhat khia masum Chief Minister Risang Kaisingi matamda lebaki school oina lakthokhi hain supali Makasa Tarakponi State Sigi Wang Thokpa Topa Paukra Miam Tentak na Tamzage, Kerala da Tokpa Isau Sing Ninkai Bana Sikiba Kungatare Sure have a Pauma Fongli, Keralagi Kotayam District Ki Tutikalada Amasum Maduga Tangnaba Iduki District Atek Akai Kayagi Marakti Asibak Sang Sing Hena Funkibaga Loinana, Kerala da Isau Amasum Sing Ninkai Bada Sikiba Mio Missing Kungatare Sukre. State government thadorokpa data gi matungina asibak sang taragum doi landslide na ama atathon khraba kotikal panchayat ki plapelit tagi phangki atopa mapanna kokayar dagi phangki ngasi ayu angan bada nongkan na surambadu khara lepkhiduna kokayar da mi kanbagi thabak sathaba hoki mafam adura sahi tare surabi nupi masa amagi haksang phangki haina pausna supali Atopa Pawamanamu Bangladesh the Miyoi Kangbu Karana Hindu Singi Yum Humpuro Mai Thakre have a Pawamasu reportori Bangladesh the Kundari Hindu minority Singi Matak Sataba Hingsada Makatana Miyoi Kangbuama Amana Hindu Singi Yum Sing the Landakre Mamang Sayol Durga Puja Kumai Manunda Kumilada Koranbu Mangtui Haibi Wahau Digi Rangpurgi Pirganza
उपजिलादा इरांग अदु हौरखिबने पुलिसना फोंदोखिबदा लाइनिंगी ओइना यामना ताथीबा सैदुना सोकदब वाफम क्या हिंदू नुपा अमना फेसबुक ता थगलकपदगी वाथोक अदु थोलखिबने सो हारि लोकल यूनियन पंचायत की चेयरमैन मोहम्मद सादेकुल इस्लामना हाइखिबदा ngarang numidang satakhiba landa adu sawrakna yum khumfuga mangarom mai tharamle madugi manungda yum kundi maina tumna sakre hairi landa satharam liba miyoi sing adu zamat i islami JEI gi local unit sing amasu masigi mahairoi kanglub islami satra sabirna pangthokpani haina islamna maral sikhi atopa pawamana mo security gi mifam kaukre kashmir gi khanagani makok thongba security agency sing paramilitary sing officers sing police lusing sing amasum atai singna saru yaba mifam ama union home minister Amit Shah na kaukre hairiba mifam adu leba sigi internal security gi maramna khanagani haina sourcing na phungdurakli pangthok kodariba mifam adu Jammu and Kashmir khakta miyeng thamba khakta natana oirakliba security gi phibam sing khanagani atai state gi lakpa miyoi manga yauna miyoi taraga mathoi Jammu and Kashmir da terrorist singna hatkre miyat sing aduna mapam adura leiriba miyoi singbu mi paiba pokale official amana phongdokhibada terrorist singna miyambu Kashmir dagi atai state ta tanthokpa pami ngarang maktada Bihar dagi lakpa miyoi ani terrorist singna Kashmir tampaki Pulgam district nungmaina kaptuna hatki haukiba thangja numitana Bihar dagi lakpa Golgappa yonba ama amasum Uttar Pradesh dagi ugi mystery ama nungmaina kaptuna hatki heba pawmusu phongli atopa pawamana mo nal local laborer ani kaptuna halamle Jammu and Kashmir gi Kulgam district terrorist singna nal local traveler ani nongmaina kaptuna halambaga loinana atopa amana sokle haina police na ngasi phongdokre police official amana phongdokpagi matung ina thaudo odu ngarang numidang wairam Nukulgam district ki manungsana leiba Wanpoha area da thokibane mangna haiki Wanpoha area da leiba laborer singi baragi leifam amada ngarang numidang wairam terrorist sing thomjilaglaga numai kapsilamki thaudo odu da laborer ani khudak sibiga loinana atopa amana sokhi haina phongdokladuna mangna haiki asokpadu manak nakpada leiba hospital amada pukhatkre thaudo odu senariba terrorist sing adugi khongul lina ba security force sing na park sina thi humbagi thabak sathari haina su official tuna phongdokli panma yabadi haukiba matam kharasida Kashmir tampakta terrorist sing na misam sing na sathabe attack hengalakpa uba phanglibane saliba thasi horakpadagi tampak sida haujuk phawra terrorist singi attack ta punna misam taragani thu sikre amaramda ngarang gi asi tharga numinini gi manungda terrorist na halamkhiba na local mari sure haukiba thangjada su Srinagar da Bihar dagi street vendor ama amasum Pulwama district Uttar Pradesh dagi usubagi thabak tawba miyoi ama kaptuna halamkhrabani hainasu pawaman makhatana su phungdorakli losilakpo ina to pawamana army gi helicopter kaiduna dam da lupkhiba thani henmegi matung ko pilot ki haksang phangle haba pawmsu report tawri army gi helicopter ama kaiduna Jammu and Kashmir gi Katwa district leiba Ranjit Sagar dam da lupkhiba thani henmegi matung ko pilot ki haksang phangle haina official singna phongdokre police official amana haiki thani makhai gi maya da thibegi thabak chathaduna laklaba matung helicopter adugi ko pilot captain Jayanta Yoshigi haksanga nungtilpung anirom tabada dam adudagi phangkhibani panba yabadi army aviation squadron gi Rudra helicopter adu sang naina pangthokpa flight amada haukiba August 3 da Punjab ki Patankot manakta leiba Mamun military station gi paikhibani adubu helicopter adu kairaba matung Katwa district leiba Ranjit Sagar dam la tachinkhibani matungda park sana thibigi thabak chathabada helicopter adugi pilot lieutenant colonel Abid Singha bataki haksang August 15 da dam adugi phangkhrabasu captain Yoshidi makhatana mafam khangdana leirakhibani hainasu pausina makhatana phongdoragli du hausi ko inadi paus matang sa lusinjarage pathoksagiba soikhibala ankibi hours myam ngakpigani matam gi maruebi i pausing leptana myam da update pizarake hainasu channel sigi mekedi gi myam na thamjadi and thank you